patriot guided missile system Ukraine yaorakhre Russia gi air strike ngakthonabagidam Ukraine matam kya gi mamangdagi kaurang ngaiduna lakhiba United States na saba patriot guided missile system Ukraine yaorakhre na ngasi leibas gi defense minister na lathokre patriot air defense system sing Ukraine yaorakhiba maram na ngasi aikoi gi fajakraba Ukrainian atia si hena tekta kaidaba hoide haina defense minister Oleksiy Reznikov na social media ra phongtoki Patriot missile system P na wapam si mamang si October thada US na ayawti kibani Russia ga lanthing na badam si system masin asog mating oigani haina Ukrainians officials na mamang na phongtoki Patriot system masina aircraft cruise missile masum atinba range ki ballistic missile sing target awangam haukiba ningtham tha matamda Russia na hairi buklai sing si sizinaduna Ukraine da mi leinaba area masum power supply sing maru oiba infrastructure kya attack toki kham thengna sophisticated oiba system pirakpa si asauba tangkak am oigani masina Russian target singyam hena thapa maphamna thuwaiba ngangwene haina Ukrainians air force ki spokesman Yuri ina na phondoki Patriot missile system asi masing kaya yamna Ukraine pikrabano haibadu phongdokri adubo range ni kopna United States Germany masum Netherlands ki miyamda ri thakat phongdoki Patriot missile battery amada launcher nipan yauri amasum launcher amada missile mari yauri sizinabagi matana Ukrainians personal sing training people lakhe amasum system asi operate tawnaba amasum maintain tawnabagi dama personal modra rom darkar tari aikoi gi defender singna Patriot system sizinaba tamle aduga aikoi gi partner singna su masagi wa ngakle hainsu press ni kopna post okhi expert signadi system asina Ukraine da matingi oibi adu system asigi matiksa gi sangsi akna boy mission land pura awon ma pura padi ngamloi haina section wa haidi Patriot system asi English ngamaga samapan ga marfu gi matamda yan han boina US na sizinaki system asida missile amada US dollar million mari rom piri masum launcher gi mamalna US dollar million tararam piri Mamal yamna tangma maramna Russia na Iran dagi laiduna sizinariba apikpa masum ahongba drone kap thabada sizinabadi yamna sanadri haina su pausna makhatana phongdrakli makasa thrak poina to paumana US amasum China gi Iran asi P3B gi oina aruba mani Singapore Prime Minister United States amasum China gi marakta kham thengna amana amada singnaba masum thajanadaba kaya lairiba si yamna thuna fagalakani haibaliti Fibam si P3B pumbi oina aruba samaksya mani haina ngasi Singapore gi Prime Minister Lee Hsien Loong na phongtokre tha asiga angan basaruk China da official khongsa chaluba Lee na United States ki matang na China gi mi sina khalibu wakhalasi yamna fibam soksile haina phongtokhi United States na China bu lakshina ba langoi chana ba masum namthana bo honari haina China gi leader singna se na thajari haina Lee na haki World power ani si hakthi ngana khut thokna drawasu matam sangna yengthina ba masum mari yamna phataba sina laiba ani makta aduga P3B gi atai lewa punamaki oina su asawbo aruba moirakani hainasu Prime Minister Lee na parliament phondoki Singapore masa sing issue si kaya gi matik lui haibadu bab tab darkar oi ai khoina nonglei nungsut amakak mayukna banati adubu kaya mayukna bani hainasu Lee na haki United States Democratic Party amasum Republicans Party asi hiram punamakta yanari adubu makoi si China gi matangdadi lingjel manari China ga mari samgat paibasi fail oire masum China na mapangal samgalakpa amasum lamdam kyad Ethiopia na bohonarakpa si US ki interest amasum value da asobo threat oire hanasu US ki party ani sina lawri masina maram oiduna party ani magna technology artificial intelligence biotechnology amasum green technology yauna hiram kyar China ga khamthengba thakta lamba taunagadabani haina sulawri US ta praja ayamana su China bu yanindri Prime Minister Lee na phungdokhibo matungina Pew Research Center na survey tawduna yengbada US ki praja sada marfu henmana China bu yaningdaba phungdokhi makhoi sada nifuna China si US ki yeknabani haina lawri nakala morona China na amuk nongpo na kakhalagli nongsupna sitharakli haina thajaduna P3B da makoi gi phangpham tokpa hak phangbagi matam oide haina thajari Hong Kong Xinjiang amasum Tibet kumba issue singsi China na makoi gi manungi oiba issue ni kanamataga wa khanabagi darkar oide haina lawri asigumba issue singsi gi marakta khwaidi kudong thine oiba sina Taiwan gi issue na haina lina haidi
US amasum China gi mari is hena phibam soksilakta boisano amasum nakal anina makhatana I pau phaunaba amasum amana amabu ikai khumnaba amasum thajana duna tapna mari samjilakpa oisano haina su lina phungdokhi Prime Minister Russia amasum Ukraine gi marakta sonariba lan asi Tribhi gi asobo saithing piba amani haina nungnang phungdokhi lan asi kanamatana mai papa ngamloidaba oirakpa yai haina suma angasingnaba phungdokhi haina su pawsida suma khatarakli Amaromdana Beijing the hospital may start with a mere Kunamapan secret, police na mere Taraganity forgot to know one point of rate. Sainagi capital Beijing the labor hospital ama may start for the Ayaman patients in Webamui Kunamapan secret Matunda, police na Mui Taraganity detained of rate. Beijing Sangheng hospital level Kunamiki Tilpung Amarum Tava the Salakiba Maedo, how keep sacred see the talk of quiet Satiba may start the Taldox in the Manun Amani. May sapagi taudogi matung pung karakana kwerang kusang naraba mari mata kaya na hospital adu resensinaki makoy na local news report singdagi mahulang pu odugi maramda khangmadi hospital adu resensinaki bani taudo odugi victim amagi mari mata amana China Youth Delhi da haki madudi pung tare natragra nipan hukraba phawda engon kola mata lakidi miyoi kyana makoy imung munungi miyoi singa dubo ahing supa koi thi naki haina phungdong naki Rescue Toraba Muising treatment in the hospitals in the Pukaki Hadi. Yumzagasa Numita press conference some of the Wangang Ladun officials in Nike Madudi. Preliminary investigation that Samson Sajanbaki Tabuk telling a Manunda, Myrik Saumatula Padigi, side Adu the Tamliba, Pen, Maisala Kibani. Mahulang Puatuga Marilena, detained or reversing Adugi Manunda Hospital Adugi, Director Amadi Deputy Director Lunana. Now no Samson Sajanbaki Tabuk Singadu Yang Siliba Farm Adugi, head Yawi Harry Henspali. Social media Tagalakpa Putis, the building a Duriki Maiku, Tanaka Kalaki na patients in the Sentonana Bogonavada, Tonau Singdigi, Song Tona Bisukam Simuki, Maro Lonba, Dronamana, Hospital, building a Duriki Tulapayada, Manunda, Lang the Tubugum Lake Rubber patients in the Mipai, Poked and a lane of Amasum rescuers in Yorokriba Pawba, Nine and a Apple Toki. Mio Karadi, rescuers sing, guiding him at the external air conditioners in units in the Tongkatuna Lavusoki. Local media reports in Matungina firefighters in a Mie Hundra on building a Dugisapagada Mapam Sinda Hongdoki. Makoina Maya the Pungamarungi Manunda Mutapangam Kian Su Paus the Pali. Tayom Sung sang peng like a Nariva Musin a Dugi Marimatas in the hospital. Menes Menda Asavoki. Makoina Haki Madudi, Maisala Popung Nipan, Hokrabamatuno Hospital, your options in Aso of a Nanglabasing Natragana, Shikrabasing a Dugi, Maming Sing Pongo Pangam. Marimatama na local media maki imung manung oy pa patient na du siri na tragan hingi haiba damak mangona khangan pam thu iswaki hiramasiga mari lena na mak na makata na ki maduri nursing na tragan doctor sing amata na makogi phone sing okide na su pau sta palakli